Manipur TANGDU-LEITABA PURAKNABA TAMPAK-KI MAPHAM KAYADA IMA-IBEL SHINGNA LAMBI-SHOROK PHAOBA AHING YAIREKLIBA MITYENG CHANGBINABA Union Minister of State for Textiles and Railway DARSHANA JARDOSH AMASUNG Union Minister of State for Social Justice and Empowerment Pratima Bhoumik Political Activist MAHESWAR THOUNAOJAM Takshinkhre Hauzik Delhi LEIRIBA MAHESWAR THOUNAOJAM Nupi Union Minister Ani asigi manakta chatuna Manipur thokliba irang asigi marik chumba wafam sing khanghanki masigi mathakta tampaki mafam sing da IMA-IBEL yauna nupi oibi sing na lambi sorokta ahing yarektuna lamda masida TANGDU-LEITABA hanjinnaba lawriba thodang singsu marik chumna khanghalamki hairi Maheshwar na Minister Ani aduda nupi ama oina IMA-IBEL sing na thengnariba awaba khudongchadaba kaya si khangbiraga Minister Ani gi maikaidagi angamba mateng pangbinabasu takshilamki hairi Union Minister of Textile AMASUNG Union Minister of Social Justice and Empowerment Oriba Koigi Honorable Darshana JARDOSH AMASUNG Koigi Pratima Bhoumik Ani Unazaduna Nupi su oibanina Makoi Manipur LEIRIBA especially in the valley area da husi ima sing wari ba mayam LEIRIBA mayam se understand tawbiyu aduga tasengna sigi asem wari husi ima sing na kamaina wari haibase nupi mana nupi magi awaba se hena kamam thoi haibagi asha amada tasengna haragadi ai Darshana JARDOSH amasung Pratima Bhoumik unajabane aina thamjarambadi karino haim matamda Manipur ima sing yamna ware tasengna makoi tumbam jabong khangdan leire tasengna koi aduna ai taseng lakchari badi ai macha mo oina kamaina support tausige nungaitaba mayam thoi kai decision lauraga ministry somna paibiba ministry dudagi mateng kai piba yage especially to the valley areas leibiriba ima sing haitare aduga koigi periphery area da ima sing tumban chaba khangdan leiriba nomagi anytime moina kapthara iba kuki militants sing sina kapthara iba mayam sigi wari su lizara